Governor Masagi Mingchat Tan Bahotnabada Anoba Langak Amasemba Kaidonung the Pamloy Hibasi Kangna, MLA Singna Atubada Langak Amasem Bahotnabagi Tangai Fadaba Lay Haina, Amukogi President Nando Luangna Fundurakli. Amukogi meeting Makada Imphal West District United Clubs Organization IWDUCO, United Clubs Organization UCO Uripok, United Friends Library and Club UFLC Amate Lamboy Kongnang Kong Apunba Nupi Lupna Sinduna Ngasi UFLC Ground the Pangtokiba Sanaroi Singi Numitke Tauramda Wafamasi Fongdokibani Mahakna Makhatana Hai Chahi Ani Suraklaba Irang Asida MLA Singi Apunba Saktam Ama Utpa Ngamdabana India Langak na Kariro Lauribage Haibadu Kangdaba Amate Central Force Singna Karikumhai Sanari Haiba Yenghaudabadage Hausik Oriba Fibamasi Orakibani MLA Singi Marakta Lainariba Mari Asina Maram Oraga Atubada Miyamna Yaba Langak Amal Lakani Haibagi Tazaba Laite State Langak na Tauramba Tabak Tauram Kudingma Governor Gi Kuta Laikibana Mahak Masagi Mingchat Amatan Naba Hotnabada Anoba Langak Amasemlak Haibase Governor na Kaidongda Pamloy Adumoy Namak Hiram Amatada Manipurgi Lammachet Amafauba Sokpayaroi Kulngak Pafaba Yaroi Haiba Side Amoko Amasung Chatminariba Loop Singi Achetpa Firepni Hainasu Mahak Namakatana Fongdoki Adu MLA mayam punjalaga ekoi MLA ki masing strength achuk lere aduna koi thuna sarkar semna ba koi kone biro invite to biro aibna singbadu haibam changi natadana tim semna dana matam laigadi manipur miyam chi akoi ge moina amam balambi mada akoi lamjing bana thokani tawhoi da thabam ju gani adu koi manipur ki MLA minister singna khabar da social media da mai mi thado ga adu adana nganghan bagi mahuta punjalaga manipur miyana pami se kari no haibse khallaga koi thabak to honba madu summen khali madu natadana koi hoji tim jemna ba aduga hayrugana amana ram chirabe mugudi manipur miyamna pamde sigi maraksida governor na hatu na numi tarini manungda manipur gi khulai kun ngapa jing de khulai thingkala kane haibasi madu aina ma leibne ailam gi makada haiba wafam di perungane adu aina haibasi mafam matang matam chadragadi Miyamna honor to do matang chula ya bisimati Bharat ki tongan phum de thok thok ma thok singa tasing praman koi sanabagi football thori singna bi amadi atopi event kya ullaga koi sanabagi thom je pangthok chebni maruina koi inkhalogi bana sing angang sing koi tongan ba computer da mobile da satkidana masa fandam na dam legi sarpudi adu malampak ka koi gi na angang inkhali bana sing koi sanoi sing mai lenaga koi gi masa mu phaba adu sports da koi yamne haitoi sing toiba adugumba kanglup amani haiba handagi butul lai do hian hena khana phibam phakana ba khona bada koi meeting khadu ju hoina ba haiduna asigi sanoi singi numit achida koi tongan phum kya da chinjabu gumna lamboi kongnang kong sida jo ko sanoi singi numit mai rena sanabi thom chinjari